CAB की मायोक्ता ख्वाइरंबन इमा कैथेल मरी की कैथेल फंबी सिंगना चंगसिलक्पा अहिंग याइरेक्पगी खोंजंग पुलिस ना तानखाइख्रे चाउना मुकनबा थोख्रे कैथेल फंबी इमा कया सोक्ले CAB 2019 na maram oiraga state asigi yelhaumi shokadaba wafam laklabadi hauzik lairiba government amati mahak masa tumina leithokloi haina minister T.S. Shyam Kumar na hairi CAB Manipur da chatnaraba su sokningai leite haiba wafam khongdok lubaki damak minister T.S. Shyam Kumar gi mathakta tongan ba luksingna matam chupagi oina social boycott tawkre Citizenship Amendment Bill 2019 की मायोक्ता अनिरक शुबो ओइना सेंटर दा तक्सिलुनाबा मणिपुर डेमोक्रेटिक अलायंस के मिहुत कांगबु अमा ngasi दिल्ली की दमक इम्फाल थादोख्रे अमसुंग हुमफुगो हुमदोइ शुबा सरतुरचान सिंह के CSI CBE मेमोरियल लीग कम नो आउट ओपन कांग टूर्नामेंट की विनर वांगोई कांगखुटना ओइख्रे मैम खुरुमजरी अदोम येंगबीबसी इम्पैक्ट न्यूज़ ने आई मोमोका सलामना हौजी पुंजा सिफावबगी मरोइब पाउसिंग मियाम द पिजरी सिटीजनशिप अमेंडमेंट बिल की मायोक्ता ख्वाइरंबन इमा कैथेल मरी की कैथेल फंबी सिंगना चंगसिलक्पा अहिंग याइरेक्पगी खोंजंग पुलिस सिंगना थुगाइख्रे कैथेल फंबी सिंग तनखाइना बहोटनाबदा पुलिस सिंगना टियर गैस सेल याउना स्मोक बॉम्ब कया सिजिनकी पुलिस अमदी इमा सिंगी मरक्ता चाउना मुकनखिबा थौदोक अदुदा इमा कया असो अपन यावबता नतना इमा तरु वांथरकपदगी मनाक नकप हॉस्पिटल दा पुखतखी पनबयाय CAB की मायोक्ता लमदम असिगी सिविल सोसाइटी कयाना पुनसिनदुना सेमखिबा मैनपेकना चंगसिलक्पा खोंजंग सिंगबु सौगतपो ओइना ngaranggi numittagi tha asigi taraga nithoi fawba kaithel mari की इमा सिंगना सिंथा थादोक्तुना लंबी मयाइदा अहिंग याइरेक्तुना लाखिबनी ngasi numidang wairang pung manga adwaida paramilitary force yauna Imphal West amadi city police ki yamlaba personnel singna khongjang adu thugaikibani mirakta smoke bomb langsinduna asok apan yawhanba thodok adubu yaningdaba uttuna ima kayana go back BJP ima leibak na yaifare CAB chatnaba yaroi haiba kholau kaya lauki police na smoke bomb langsinduna kaithel manungi potpham mai chaklakpadagi khudakta police amadi manak adwaida leiba miyam na kanki मैहौ लांगपोक थोक्तनबा मणिपुर फायर सर्विस के वाटर टैंकर सिंगसु कैथेल तमना खोंजिलखी नाकलनी की मरक्ता उंखतनबा लेपतबगा लोइनाना खोंजंग असि मखाताना था असि की तरागा निथोय फावबा लेपतना चथखिगनि हाइना खोइसाउनरबा इमा सिंगना फोंदोखी नाकलमरोमदा ख्वाइरंबन इमा कैथेल मरीदा मखाताबा इरांग थोक्तनबा अहेनबा पैरामिलिटरी फोर्स सिंगना कोइशिंदुना थमख्रे हाइरी अखोई इसा इसुसिंगी तुंगी मिरोन की येंगा याम चिकना फमजबा धरना मखलमनी ngarang so dum phami nei ina chingna dum phami ka so haine de ado imai bin changro अखोई चंगजल सिद फमी ngasi gi jide de DC masala aga eta post तौरगा मथक्ता थाबा सेमिनार जिंग दग 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 एता लंगचरगो इमाई bin de सेमिनार de कुपै वानेबा अदे कीरे चेले मतुंग मोय कैदो बैनोबा मोयने लंगजलिबा मोबोमदो अखोई कैथेन मनुंग लंगजलैबो कैथेन मनुंग मै जा कर मोय करी gi चेंजलैगेबा पुलिस ने टियर गैस सिजिनदुना कैथेल फंबी इमा सिन तानखाइबा अदुदा वांथरखिबदगी रिम्सता मियोय तरुक लाइकनख्रिबा सिंग अदुदी कवा नावरेम लैकाइदगी इमा मंगी कैथेल मानबीदगी इमा इबे याइमा थोंगजुदगी इमा लैसेंबी ताकेल खोंगबालदगी इमा मेमा सगोबल नेप्रम मेजोरदगी इमा रोमा अमदी मुतुम फिबौदगी इमा प्रेमिलानी
नोंमगी कैथेंदगी योलगा चेंग वानबा मीफाव यावजरिनेबा सिफाव लोइनो हुंतोकांदा अखोइना टेक्चरुइबा पोतो मांग्रसु पटखरसु इचासिंगी मफमदि कंदबा यादेना खलकांदा अखोइ खोंजिंगजे चंगहिनजबनी मोय आदा राज्य सभादा लौथोकनी हाइबगी चिंगनाबमा लैबदगी अखोइ सिरिन प्रोटेस्ट तौजबनी अदुबु अखोइ रैली चटपसु नते लाव खोंगना करिमता मसेदा डिस्टर्ब तौबा अमता कनागुम अमता अखोइ डिस्टर्ब तौदे यामना तुमिन्ना फमजबा इमाइबेन मयामना अवाबा फोंदोकचरिसे सेंटर पालिबा सरकार बीजेपी सरकार सिना ताबियु हाइबगीदमक्ता चुमना इचम चमना फमजरिबा अखोइ फौ फमबा याबगी राइट लेत्रगदी अखोइ हिंबगी आर्थ कैमता थोक्त्रेना लौवे अखोइ वाकंदा मखोंग भौ कन्न थांगा चटपा ngamद्रबा इमाइबेन सिंगदुदा मोइना ngasi चाथरिबा लिचतसे अखोइ तसेंगना नुंगाइते इरांगजे चौथोकनबा नुपी लान थोकनबा सिनमनेबा ngasi सरकार सिना कैदौ लेरिगेबा एमएलए हुंफु कैदौ लेरिगेबा मोइ मंत्री वा अखोइ दरकार लेतेबा लेबाक कनबसे मोइगिसु सरु यावरिनेबा अखोइ नाइनिंगिदी मोइ मसासु यावरिनेबा अखोइ मसेन हातोकना हलगा पुना हलगा अखोइ मसेनगी कैनोमा थोकनबा सिनबसे मसे तसेंगना नुंगाइते नाकलमरोमदा बिल असिगी मायोक्ता ngasisu mafam kayada miyamna lambi thingba yauna makhal makha kayagi khongjang changsinkhre uripo kangsup lambi ki tongan tongan ba mafamda ngasisu pak taknana miyamna wakat mifam chathakre bill asigi mayokta Manipur People Against Citizenship Amendment Bill manpack na changsilakpa khongjang bu saugatpa oina wakat mifam sing adu chathakibani maruoina United Clubs IMC Ward number 4 uripok na sinduna uripok overbridge makhongda chathakiba wakat mifam aduda sarugyakiba loop adugi convener Khwairakpam Taran Kumar na Citizenship Amendment Bill to 2019 na yelhomi kaya khunda leita duna leiriba North East State ta chauna akaiba pirakani maramaduna bill asi athuba matamda withdraw tawgadavani haiki The Citizenship Amendment Bill 2016 see undemocratic oiba, unsecular oiba, unconstitutional oiba. Masi once Parliament passed awuragadi. Not only in Manipur, the entire Northeast region the laiba akoi yalong missing indigenous people singsi mangsalakpa yabagi akoi kangphul mutkiba yabi aki badu laibadagi indigenous people singsi gi rights kannabagi damakta changsalakpa khongjang gi saruga moina ngasi akoi the United Clubs IMC 1 number 4 uripokna 1 number 4 manung dalai bai laikai tariat ki akoi ahalaman sing adagi nupi angang sepula punsalaga ngasi ga sugumba yamna peaceful about democratic case of Kongyang Sanghan Javan. Manipur Friendship Organization North AOC Development Committee All Manipur Interstate Bus Allied Transport Awang Chawkhat Khongthang Development Committee amasung Interstate Taxi Workers Association na susinduna bill asigi mayokta North AOC da wakat mifam famkhre sangai pro kabui khul da su Citizenship Amendment Bill gi mayokta khul adugi miyamna wakat mifam chathaki. Manipur ki tongan ba maheroi rup taruk amadi Bisnupur Kaithel ke potpham phambi singnasu Bisnupur Kaithel da lambi thingba ki khongjang chathakre khongjang sangsiliba singna National Highway number 150 thingbadagi lambi chathok chasinda chauna akaiba pikhi mafam adu da district police ki partner sing laktuna lambi thingliba adu toknaba khanganki khongjang loi singna BJP lengak down we oppose BJP amadi long live Manipur haiba kholau kaya su lauki. Thawal District ki Wangjing Hairok Lamkhai dasu miyamna wakat mifam chathakre wakat mifam adu Wangjing apunbaki sanamahi lining loina sinduna chathakibani wakat mifam adu da manpack ki thaumi singna bill asigi mayokta wangangki. All Kamgai Nupi Chawkhat Thaurang Lupna Su Sinduna Bill asigi mayokta wakat mifam chathakre wakat mifam adu Kamgai Pal ahanbida chathakibani. Citizenship Amendment Bill 2019 bu yaning taba fongdoktuna Manipur People's Party MPP na sinduna khutang chara henbagi khongjang ngasi dagi changsinba hokre MPP gi khongjang asi tha sigi taraga nithoi fawba sangsin gani haina lauthokre nakalamaromda MPP gi President Oinam Jugindrona Forest and Environment Minister Thongnaujam Syam Kumar na CAB 2019 asina maram oiraga state asigi miyamda kari amata sohaloi haiba wafam asi miyamda namthak tawba wafam ni haina thamlakli
Oinam Zugindrona Hai RSS na Laibak Asibu Hindutwa Sagatnaba Pandamda Yumlo Nariba Laibak Pakistan, Afghanistan, Bangladesh tagi Hindu Sing Changhan Nanaba Center da Lairiba BJP na Luchingba Laingak na Parliament pass taunaba Hotnariba CAB 2019 asi MPP na Sugyakyaba Ngamloi Ngasidagi Changsinba Haukiba Ahanba Tangkaki Kuthang Chara Henbagi Kongjang Aduda MPP Election and Political Affairs ki General Secretary Ngarangbam Bikram MPP ki Chanura Marup ki President Khuraizam Tha Sana Yauna Nupi Tarukna Sarukyaki Hindu religion na maram morga base torga semkal iba RSS ki pandam se masi phangna ba sangchal iba kongjang jdeida akoi gi Manipur da mana siumba bill sina karisu sol haiba potse masi makti magi ahen ba wafam ni mana masi politically sagat pani ga na haibadu haibam thokte maram di akoi myam punamakna wakal amat lengdana mahak masamak su yorga bill si withdraw torkanda withdraw toro matungda inti jina semto ba akoi gi north eastern da leiriba purup amadi India da leiriba purup singche masi kariguma makal gi amta sol haiba gubba Close ama hapsalo matungda bill je rai sabada pass tawba oiragadi karisu madu akhoi akaiba leite Miyamna yadragadi state amadi central government na paikhatpa thabak amata oithokpa yaroi CAB 2019 na maram oiraga state asigi yelhomi sokadaba wafam laklabadi hauzik lairiba government amadi mahak masa tumina leithokloi chap chana miyamgi ihul khangna thengnagani haina forest and environment minister Thongnauzam Syam Kumar na phongdokre Wafam asingasi Ministry of Minority Affairs ki Sectoral Development Program Makada Andro Kendra ki Manung Channa Ningthaunai da Laiba Ningthaunai Primary School ki Nauna Saba Building Sangava ki Thauramda Phongdokibani Minister na haikibada CAB 2019 pass tawbaga mitop sing state asida Panglakta laklaga laiba yagadaba nate bill asigi matung inna laibak asida chahi taruki mamangdagi tangai fadana lairaklaba miyoi singda laibak asigi citizenship pibani miyamna tonga da thazabiganu mipai biganu haina minister na makhataki Manipur da bhas sakana ek lakha ma siam jano state government ek lakha ma siang praja ki sentiment sokadaba praja ki swada sokadaba leiba taminari ba jati kaloki thokda boiragadi modu prajana khak yabanga moy akoi khak yabanga moy habasi akoi appeal tawe baduna bhas sakana ek lakha ma patorgasu praja ki sokadaba di state government tumina leiroi habasi engasidi Manipur ki media ki mafam da ai appeal tawe praja mayam da impai nabe ki no aduga tongan tongan na sandoa kanda akoi wanga makanda la interpret tawiduna la haibiduna akoi tawibu madu tawiganu kaling masapu mana madu gelo mi sokadaba tabuk tarokpasu akoi samta thenagani Nakalamarom Citizenship Amendment Bill Chatnarabasu Manipur da sokningai leite haina Phongdokluba Forest and Environment Minister Thongnauzam Syam Kumar Manipur miyamgi yeknabani haina Manpack MSU MSF Desam KSA Shuk amasung EMS na lauthokuna matam chupagi social boycott tawkhre Amaromda bill asigi mayokta sangsilakpa khongjang henna kansinduna hayengdagi Yumthong khudingda amuwa firan chingkhatpinaba appeal tawrakpaga loinana February 12 da Essential Service natana makhal amatagi gari sing lambida chattanaba lambida amuwa firal paiduna protest tawnabasu khanghalakli Tidim lambida laiba JCILPS ki mayai loishangda paumi shinga unabada Manpack ki convener Yumnamcha Dilip Kumar na hai Citizenship Amendment Bill ki khongjang asi bill asina withdraw tawdriba fawba chathagani hauji khwairamban kaithel phambi singna ngarang dagi sintha leptuna kaithel da ahing yairektuna sangsiliba khongjang asi lamdam asigi atai kaithel singdasu chathabada Manpack na ayaba pire tha asigi taraga nithoi da Rajya Sabha da CA bill soidana puthoknaba hotnaragani haibagi thazaba leire maramaduna miyamna mikup nahung singna makhal kayagi khongjang sangsinaba sem sabiu amaromda Minister Syam Kumar na CA bill gi matangda Manipur miyambu namthak tawba wangang ngangkiba adu taraina laude mahakna miyamda lale haijagadabani haina phongdoraki 12 February simaktadi akoina dugari amatta chendabida commercial vehicle amasung lanai gi oiba official oiba gari amatta chendabida mass road side agitation se masima mapung phana Manipur pumada pangthokani mana soloi hairi basigi wafam do kari da hairi bano moina political party masen
amana amada haijanba amana amada launabagi masigi machin thibagi chanabi sidi akoi seso singna amasung Manipur miyamna changsilliba khongjang sidati masi miyamda wakhal handhanabane da masi makata na tawrkanu mana miyamda lalen he sengdokti bawdi menpeki maikedi sangkumar social boycott tawre Paumi Singa Unaba adu da saruk yakiba MSU gi President Manjit Sarang Themna haikibada thasi gi taraga nithoida maheroi singna isa isa gi Hindi lyric sing Governor Chief Minister da surrender taunaba sem sare loinana lambi da cheliba makhal khuding gi gari singna su amuba firal tetuna CA bill gi mayokta khongjang sangsin biu haiki Tang Tarag Mathoida, Manipur Pumbada, Tuan Manipur district Kuding Makta, Manipur Yumthong Kuding Makta, a move of Firal Sing Chinkat Pinaba, Mahiru Lup Turkey, Makedi, Lebang Miang, whom the Tamzari, the Golona Tang Tarag and Ituida, Raswada passed over the Chapcha, protest some Makaki Sarukamoina, Manipuri, Ladeba, Mahiri Kunaina, student community, Hindi textbook sing Manipur Governor, the Chief Minister, surrendered Tobinaba. कोई मेरे लुप्तरों की मैके देगी थमजबगल लेना ना कोई अमतोइबा अपुनबा मूवमेंट अमा कोई सिस्टम में 2016 से कोई हंदोक्ति बहु भाई कोई मनपु मियां भूमना मकाता ना उन के मियां लेना संसन ने हैव मीडिया की थोंग थमजर Citizenship Amendment Bill 2019 की मायोक्ता पॉलिटिकल पार्टी तरामाथोइना पुनसिनदुना सेमकिबा मणिपुर डेमोक्रेटिक अलायंस के मिहुत कांगबु अमा ngasi nungthil Delhi gi damak Imphal thadokre कांगबु असिना प्राइम मिनिस्टर गा उनादुना बिल असि राज्य सभा दा पुथोक्तनबा अमदि बिल असि अमुक हनन नैनादुना अकनबा मवोंदा तक्सिनगनि हाइरि Political Party की कांगबु अदुना इम्फाल थादोक्ट्रिंगे की मांगोइनाना इम्फाल इंटरनेशनल एयरपोर्ट ता शिव सेना मणिपुर स्टेट यूनिट की प्रेसिडेंट एम तोम्बीना पाउमी सिंह फोंदोकलमखिबदा Political Party तरागा माथोई की कांगबु की अहानबा खोंगसत अदुदा प्राइम मिनिस्टर गा हकथेंगनाना उनाबा फंगलखिदबनी प्राइम मिनिस्टर गा उनादुना मणिपुर मियाम की अपाम्बा खुदिंगमा खंगहननाबा खोंगसत असि पांगथोकपनी हाइरि Manipur ki Chief Minister su Political Party taraga mathoi gi kangbuna chakliba khongchat asida soidana yaugani haibagi thajabalai amadi khongchat asi soidana maipakani haibagi achauba thajabalai miyamna su yaifa thaujal pibiyu haina appeal tawrakli Any means by hook and cook toraga Honorable Prime Minister Unaraga Hujik Aina Pujari Bisi Manipur Toiba Gatana Punamaki Akwigi Unloan Karisin Sangsel Liba Punamak Singsi photo Punamak Yaujare Photo Mayam Sikaluna Honorable Prime Minister the request Orgamasi Yaragadi Akoi Sabada Putokta Masiki Bilsi Amtanga Kanan and Biraga no rescue especially particularly Manipur Yoiba Masisana and Vigano Haiba Wapamgaluna Honorable Prime Minister Unanaba Kongsane Hindu to Doctor Prime Minister Kandi Aduga Parliamentary Chairman Kandi Koi Angamata Koi Putokta Nova aduga masi putogasu awang no problem namda karigumba masi ki saithing amda phangdana phone biu haibase masi ki potane khoina sagadoi Manipur State Kala Academy Imphal na Eastern Journal Cultural Center Kolkata amati Manipur ki Art and Culture Department ka khusamnaduna numit tara ni chupna pangthokadaba Theatre Festival of Creative Directors ngasi dagi haudokre Palace Compound laiba Maharaja Chandrakirti Auditorium da pangthokiba festival asi haudokpagi thauram pangthoki Festival asi haudokpa numita Y Rajendrana direction pipa Panthoibi Nitya Mandir ki Punsi Palel Hairiba Dharma si utki Loinana tongan ba Manipur gi saknairaba theater director singi maming lairaba Dharma Singh lakliba February 10 fauba utkadauri Aikoina songjaruri base haugala iba isa isu mayam singina amuk matang mut panaidana song hoba masini sorda ina ni jarisi State Kala Academy na su sahi khudingi matang khara kamuraba kitang mami samdhana ururaba asugumba State Kala sina theater gi sangstan khuding mapu yemu chamuk hena khoi Manipur sida laire tara khakdang si bhabuda su si lamna khangat laga kainta wi hari base khangat sabani hari se Sama maksi yauba ngamnabagi State Kala na su kadai daino tawraga sinbiyu masida ikhoina yamna sen phangaga masidagi ikhoi nungairani haidana songjaba nate khitang ikhoina pamjaruba ikhoigi thamoida ikhoi na songjaruba se miyamda awa nungai paudamnabani ikhoi sen phangne na lila songba nate Quality School Education and Positive Parenting haiba hiramda nongmagi oiba seminar ama Maitram Makha Laikai da laiba UNACO School da pangthokre ngasigi thauram aduda saruk yakhiba UNACO School ki chairman N Iravatna School asida
स्कूल असिदगी हौखिबा माहेरोई सिंगबु तुंग लमचत्ता चौबा मियोय अममम ओइनबगी लंबी सेंबा हाइबा वाखलोंदा स्कूल असि लिंखतखिबनी फ्यूचर ओरिएंटेड की वाखलोन पीरिबा स्कूल असिगी माहेरोई सिंग चही 15 कुनगी मतुंगदा लाकदौरिबा खुनाई असिगी अवोनबा लमजेंदा मायोंग याना सरुक याबा ngamnabani haina phungdokhi I cannot promise you our students will be all pass in the first class. It is not possible. But we make them ready for the future. This is our purpose, this is our mission. Our students should be ready for the necessary skills so that they can cope up in the future society which well, they will face, they will embrace after 10 years, 15 years, 30 years. This is the big thing, this is the thinking, this is the vision for the UNACO school. Mr. Aruf is one of our think tank for our UNACO group. So we have a talented pool of the professionals from different backgrounds, from different schools, from different methods of teaching, and we have our own resources also. UNACO group has its own training systems and the recruitment, all the system we have. So we want something unique. Matang size the break am lauzage break ki matungda nomaizing singkho ki komhauda Manipur University of Culture ki ahen balam loksin na balengak na hotnarak pagi thawongbo khunza sing na yaning da phongdorak pagi pau amadi Manipur amasung malem ki tongan ba I pau sing puduna lakjage Impact News po miting taduna leibiu mayam bo amuka na taram na okchari bulletin asigi makhata ba pau miam da pizari Nomaizing Singkong Wakagi Komhauta Manipur University of Culture Sananaba Lengak na urep uyung tamkraba matung amuk hanna ahen balam loksin na ba hotnarak pagi thawongbu khunja sing na yaning da ba phongdorakli khunja sing na phongdorakpagi matung ina Leibak miyam gi khallaga khunja sing na komhaugi saruk asi university sananaba katkibani hairi adubu handak nauna lambi kakpagi thabak chatharakliba asida uyum makhong Chingdumgi saruk yausilakpa asi yaningde mari lainaba singna hairiba mafam asi university asigi saruk oina konsinbiganu haina khunja singna appeal tawrakli Matung tarakpada culture university sabdadi akhoi wakhi goina so mateng pangjage haibaga loinana lengaktadi hariba chingdum macha asim tangdi wakhada leiraga wakhagi asi anagi hanadigi yala season ba mafam se leitragadi wakhada leiriba akhoina asibagi single leiba akhoina poloi bagi singlei haibati akhoi ngasigi tungi miron da su masi akhoi yamna lamda masigi leijarma khanbu akhoi yoktuna leirambodo ngasi pungkai kairba akhoi jugloibaga manabagi matamdo oirakpodo madu oidana bagi tamta amaju kaidana ba ngasi wakai famje mari leinaba singda khangna Gidamakta Tabina Haiduna Waki, my Kaidagi, quite Burmuki Musinjagaina. Tribal Boys Amadi Girls Hostel Sananaba Yamlaba Senfam Singh Home Minister Gitau Puramba MLA Gaikhangamna San Antonio Kauba Lanai Mahailoishang Amada Tadaram Lehaina Pausi Singda Fongdorakpa Angakpopoi Tribal Hostel Asiki Mahuta ISBT gi Mayok Nabada Ima Kaitel Sagani Haina Mamangda Pankiba Lengakna Tazaba Pirambana Lana Sizinaram Liba Senfam Asi Kaitel Asi Sananaba Senfam Adura Haina Chingna Daba Ngamde Numitarani Fawaki Manungda Senfam Asigi Marik Chumba Wafam Mari Lainaba Singna Miam Kangna Lautok Piu Haina Ima Pantoibi Street Vendors Union IPS VU na Taksilakli Manipur Press Club ta Pangtokiba Paumi Shinga Unaba da Union Asigi President Y Indirana Eni Shina Kumal Lampaki Mayok Nabada Kaitel Sanabagi Damak Kaitorakpa Senfam Kadaida Chatkrakbage Haiduna Lengakna Tizinbiu Numit Tarani Fawagi Manungda Lana Sizina Kriba Senfam Asi Kari Chakwat Taurangda Sizinabano Haiba Senfam Haibadu Mayek Sengna Taktrabadi Matangi Numitagi Infal Urkul Lambi Tingbagi Kongjang Sangsilagani Hairi Sarkagi Mapi Mapana Lebaki de Magda Tadar was Sempamna, Lanai Poketa, Lanai private company Tadabase Queen Nungaite, Aduga Hariba Posi, Sengtok Bibaga Iroi Lunena, Nasi press meet Togjeribase, Nasi Tarani Bo Manungda, Sarka de Gay, Rizalam Tapirak Tabataragadi, Numit Tarani Kunni Subanumite, Akanba Kongjang Janjandana, Akoi Ukulambize, Totel. Shutdown ban tawgani haibase koi ngasigi union na meeting tawna wari amnare
Agriculture Extension Office की मिंगदा लेबल लंबू खुंद्राकपम Assembly Constituency की MLA की इमुंग मनुंग की मिंगदा ओनसिलमले हाइना ngarang Manipur की पाउचे अमदी local TV channel खरदा PDCC कौबा खुंद्राकपम Assembly Constituency दा लेबा लुप अमना मराल सिरखिबा असि युमफम याउदबा अरानबा वाफम ने हाइना लम अदुगी मपु ओइरिबी खरीबम नोमिताना सेंगदोरकली ngasi Imphal East की मफम अमदा पाउमीशिंग उनबा अमदा महागना हाई इंग्लिशिंग अमगा चमापन मौद्रागा मंगादा मतम अदुगी खुंद्राकपम Assembly Constituency की MLA ओइरंबा के बिनोयदा Agriculture Extension Office सानबा लम कथोक पियु हाइना खरीबम नोमितागी इमुंग मनुंगदा हाइरकी लोइनाना लैंगाकनासु नोमितागी इमुंग मनुंगी मियोइसिंगदा चानाबा थबक अमा हापकनी हाइना थाजबा पीबदगी ऑफिस अदु साखी अदुबु लम अदु लैंगाकी ममिंगदा ओनसिनबना चिंगबा करीगुंबा अमता तौखिदे अमरोमदा नोमितागी इमुंग मनुंगी मियोय अमाबु चानाबा थबक पीगनी हाइखिबा वाफम थबक ओइना पांगथोक्तबगी मथक्ता Agriculture Extension Office ओइना सारमलिबा मफम अदुसु हेक सारमबदगी मथौ अमता तौदना अदुमक लैबदगी ऑफिस अदु लम मपु ओइरिबी नोमिता अमदी महाकी इमुंग मनुंगदा थिंजिनखी लोइनाना अचिनबा अमा लैबदगी खुंद्राकपमगी MLA की इमुंग मनुंगी हाइरिबा RK लक्सी सनादा योनखिबनी हाइना नोमिताना फोंदोरखी की लौफम से चाही कुमारी कुमंगा के मांद अखोइना लेसारिङै मतमदा पाबुंग बिनोइना पालिङै मतमदा सिरेदा एग्री के ऑफिस अमा सारगा अैगी इमुंग मनुंग द मरी लेनबा थबा अमा पीगनेना हाइबदगी यानारगा तौगिबने अदु यानारगा तौगिबदु मोइना ऑफिस मचा अमदि साजनबिरेगा थबकसु पिबिद्रे अदगी अदुम करिमता दुदैदुदा कैगुमबेमता तौदना अदुम साजलगा कंझलगा थंबिरमे लमद गवर्नमेंटगी लम ओनगिबसु लेते एगी मिंगदा अदुम लेजबने अदे आइना युम पालबा मतमदगी थबकतो माना भाराजु पिबिबसु लेते अदगी थबकसु हापिबसु लेत्रबनिना आई लै अचिनबा मा यावरकपदगी योनथोकजगिबने स्टेट असी इंडिया की मखादा लैबन लई हाइना मिपुम खुदिंगमकना खल्ली अदुबु इंडिया की मखादा लैब नते इंडिया अमसुंग मणिपुर पैरेल ओइना लैबनी हाइना सलाइगी चेयरमैन नारेंगबम सामरजितना फोंदोरकली Patriotic Writers Forum PAWF Manipur na sinduna Manipur Press Club ta pangthokhiba masagi taraga mathoirak shuba Foundation Day gi thoramda wafamasi phongdokhibani magna makhata na hai state asigi lairiba Directorate of Language Planning and Implementation mathau ningthina tawdabana state asida lairiba language forum sing masak thokhandre haiki बिल से ऑलरेडी पास हो बने ऑपोजिशन ना उसे ngangi ba se mari ani long mane lok sabha da puthok bill du da silently walk out thok kai ba sa opposition hai law ne law du ma violate toroga adu unconstitutional oiba form ma da thoi do adu na tak padi ma khoi ji jenda loi thang da bane adra masi khudi mak se loi na puthroga nen rak pa taraga de india su yapna aru phiba mamada mayok na kane maram de akhoi di thawai ga sang sin ra kadori bane this is the notice that will party ki sab chavis ten amane Catholic school खरना मरम ओइरगा चही खुदिंगी मरम चादना लैबाग इरांग थोहनबसी अचुंबा खोंथांग नते हाइना माओइस्ट कम्युनिस्ट पार्टी मणिपुरना कैथलिक स्कूल सिंगी मथक्ता मराल सिरकली आइना तिंग्रबा लालहौलुप असिना थादोरकपा चेरोल अमगी मतुंग इना चही खुदिंगी कैथलिक स्कूल सिंगना कांगलोन ngaihak leitana semba लिशिंगनी तरागा मापनदना मिनिस्टर MLA खरना मानरगा अनौबा कांगलोन अमा अमुक सेमी लिशिंगनी तरागा निपानदा यानखिबा फिबमदा अदुमक लेंगदना कैथलिक स्कूल कांगबुना चथरमलबदी हौजिक थोक्लिबा वाथोक असि थोक्लमलोइदबनी पीपल्स वार ग्रुप नसु स्कूल सिंगी माहिरोइ सिंग स्टाफ अमदी मरी लेनबा बैंड सर्विस सिंगदा आयत अपन पीबीगनु लोइनना कैथलिक स्कूल की मरी लेनबा सिंगनसु नुमित हुमनी की मनुंगदा नाकल अनिमकना यानबा अमा पुरकनबा होनबियु हाइना पाउजेलकली लाकदौरिबा लोकसभा मिखलदा मणिपुर की आउटर के मिखलदा BJP की मिहुटना सोइदना माई पाकनी हाइवेगी थाजबा चाउना लै हाइना मणिपुर स्टेट डिजास्टर मैनेजमेंट अथॉरिटी के वाइस चेयरपर्सन अदिम पामुइना फोंदोखरे वाफम सिंगसी कांगपोपी डिस्ट्रिक्ट के मनुंग चन्ना कालाफहार तोकपा नेपाली विलेज दा पांगथोकपा खुल असिगी दुर्गा मंदिर की गोल्डन जुबली थौरमदा फोंदोखिबनी माकना मखाताना सेंटर अमदी स्टेट की पालिबा BJP की लैंगाक सिंग असिना पाइखलकलिबा चौखत थौरांग अमदी मियाम की याइफा कांगलोन सिंग असिबु थाजबिदुना आउटर ना
कोलिबा मफमसिंगदा खुंदारिबा फुरुप कयाना बीजेपी दा थमलिबा थाजबा नोंमा नोंमगी हेनगलकली चिंगतम अनिमक थोंग मानना चौखटमिनाबा हाइबा वाखलोंदा बीजेपी ना थांजिल्लिबा खोंथांगदा मियामना सौगतपियु हाइना महाकना फोंदोखी 2019 की इलेक्शन लाकदोबगा मरी लेना ngasi tongan tongan ba ekhoi gi dharma gi lighting gi laichat ki su aduga lakdoba gurkha community sing sigi sauna mokhoina lakdoba BJP gi candidate ta vote pirani haibi thajabaga loina na ngasi lakdoba 2019 gi election outer gi si sung soi soidna BJP na lakragani haibi wafam sei thamjabani नाउरिया पाखंग लाकपा कॉन्स्टिट्यूएंसी के मनुंग चना लैबा निंगथेमचा कारोंग स्कूल लैरक्तगी एयरपोर्ट ताखिबा लंबी मतम कुइना सेंबी दबबु यानिंग दब फोंदोक्तुना मफम अदुगी मियामना लंबी थिंगजिनख्रे कोंजेंग लैकाय अमदी मोंगसांगाई की खोइसाउना रब मियामना फोंदोरकपगी मतुंग इना हाइरिबा लंबी असि मतम कुइनादगी मरी लैनबा सिंगदा लंबी असि सेंबिनबा कयारक हाइख्रबसु ngasi फावबा सेंबी दबबु पेंदब फोंदोक्तुना लंबी असि थिंगजिनबनी हाइरि Stop Crime Against Women Haiba Pausel Puduna Delhi Faupa Mathanta Kar Thauduna Rally Chatkibi Gerinda Loitonbam Ngasi Infalda Thunglakibaga Loinana Mahak Putaramna Okre Loinar Organization for India Women Against Crime na Sinduna Mahakpu Manipur gi School Singda Taramna Okpagi Thauramsu Pangthokani Haina Cherolamana Haidi Radiant Group Manipur na Changsilakpa Green Manipur campaign ki sharuk ama oina Thawbal athokpamda battery na chalaiba rickshaw yonfam Radiant E-Ride Thawbal hangdokre showroom adu Thawbal Municipal Council ki chairperson T.A. Shamo Radiant Group ki managing director Nepram Romeo Manipur Pollution Control Board ki assistant environmental engineer Jai Shankar Thokchomna hangdokhibani thauram aduda e-rickshaw ki mapu oiraba mioi singda gari ki sosing khusinaki Hauzik sanabagi pau Wangoi Kangkhutna Humpuga Humdoi Shuba Sar Churchan Singh KCSI CBE Memorial Linkam No Out Open Kang Tournament ki winner oikre Tournament asigi sanakiba final match atuda Wangoi Kangkhutna NBA Team A Nambol Kangkhut pu panjil kunganipan kungatareta maithiba piba ngamki Tournament asida winner oikraba Wangoi Kangkhutna certificate ka loinana sel gi mana lupa lishing taraga manga aduga runners up ta horaba NBA Team A Nambol Kangkhutna certificate ka loinana sel gi mana lupa lishing taragi mapu oiki Tournament asida TS Romeo na best player amadi best lamtha takibaga loinana best Chakfai gi mana na El Amuchona taki Tournament asigi loishinbeki achamba thauram aduda Imphal East Zilla Parishad ki adyaksha P Bimola Devi Imphal West Zilla Parishad ki adyaksha RK Taruni Devi IMC ki cooperator P Premia Amadi Manipur Kang Association ki president M Jadumani na sarukyaki Manipur Kang Association ki mityeng makada Singzamai Kang Association na sinduna Singzamai chinga mathakta laiba Association asigi Kang Sangda chathariba Kang Tournament asida Manipur ki tongan tongan ba mafam singdagi lakpa Kangkhut tara na Kanglup ani thokna khaidoktu na sarukyaki Anishuba Haibok Trophy T20 Cricket Tournament PCC Mayai Koibi Maipakre ngasi ayuk Langthabal Public Ground da sanakiba tournament asigi league match amada toss ngamkiba PCC Mayai Koibi na toss ngamduna batting hana sanakiba innings asida match ki apiba over kunda wicket ahum khak turaga run chamaga nifuga manga lawba ngamki inning asida ai PCC Mayai Koibi ki batsman Tyson na run yankhai ga manga aduga monit na run kuntra ga humdoi lawba ngamki masigi paukhumda match asigi anishuba batting sanakiba ESU Palace compound na match ki apiba kunda wicket tare turaga supnagi run chamaga taraga humdoi lawduna match asi run kuntra ga nithoi da maithiba nangki match asida run yankhai ga manga lawkiba PCC Mayai Koibi ki batsman Tyson na man of the match taki Manipur Cricket Association ke mityeng makada YWC Langthabal na sinduna chathariba cricket tournament asigi hayeng match ani sanagani
Mapal Kangzaibungda tha asigi tang taraga nithoidagi pangthokani haina tauramba taraga taruk shuba DG Assam Rifles Equestrial Championship 2019 matam kaktana yaithokre. Imphal East ki manung channa leiba Khurai Thangzam Laikai Ayangpali Lambida ngasi artificial turf football ki sanapung ama lamdam asigi miyamda khudol tamkhre. Nongchinggi fivam henna taba matlamdam asida nongju thagi matamda sanapung sing isingna thumjinduna leibadagi sanaroi singna sanafam leitabagi tengkhang kayarak awaba kaya mayokna duna lakpa lamdam asida sananingba matamda sanaba yaraba artificial turf football gi sanapung ama ngasi miyamda khusinnakiba asina laikai Lairik lai shuda natana sana khotnabada pukning haksang fana leihanba ngamnaba asina maruoiba thabak thauram ama oibana lamdam asibu koliba leiriba miyamna artificial turf football ki sanapung asi semki. Khelo India Imphal West District Under 70 Girls Football Tournament ke winners Thau Thangmai Banna oikibaga loinana BMSC Tobungkhokna Under 17 Boys ki winner oikre. DYASO Imphal West ke midyeng makhada Thau Ground ki sanabungta ngasi sanakiba football tournament asigi final da Thau Thangmai Ban gi nupi macha sanaroi Y Thoithoi Devina match ki kontraga taruk shuba minute ta chankiba amata ngairaba panjil aduna Nirvana Children Hombu Panjil Amasinoda Maithiba Piba Ngamki. Chatharakliba football tournament asigi ngasi sanakiba under 17 boys ki final dana BMSC Tobungkhok ki Shanaroi Michael na ahanba minute ta chankiba panjil aduna SDC Samuraubu Panjil Amasinoda Maithiba Piki. Match asida winner oikraba nupa macha amadi nupi macha gi team singda certificate of trophy amadi sel gi mana lupa lishing manga aduga runners up ta horaba nupa macha amadi nupi macha gi team singdana certificate trophy amadi sel gi mana oina lupa lishing ahum khudol tamki. Chathariba football tournament aduda Imphal West District ki manung channa leiba nupi macha ki football team ahumna league round da aduga nupa macha ki team tara na knockout basis ta sanakibani. Chahi taruk tagi chahi taraga nithoi fawbada leiba nupa macha amadi nupi macha singi oiba grassroots football development program among ngasi dagi pangthokpa hokre. Ngasi Imphal East ki manung channa leiba North East Sporting Union Porompat na sinduna All Manipur Football Association ke midyeng makhada pangthokpa haukiba grassroots football development program aduda nupa macha sanaroi yangkhai ga manga amadi nupi macha sanaroi manga punna sanaroi humpuna saruk yakhi. Mapan Suba Chalau Club Lamlai Kendra Village Wish and Invitees Men Open Football Tournament MSFC Haingang Maipakre ngasi football tournament asigi ahanba sanakiba league match aduda MSFC Haingang na EUSC Telau Bupanjil Mari Shinoda Maithiba Piki. Chatharakliba football tournament asigi ngasi sanakiba anishuba league tana SSC Sawombung amasung All Star Pungdongbam anina sanaki. Match asigi apiba matamda panjil ani chanaduna match asi draw chakhi. Chenglo Youth Union Club na sinduna ngasi dagi pangthokpa hokiba football tournament asida team kunga tarukna group taruk thokna khaidoktuna match asida athoi ahen tanari hayeng football tournament asige makha taba league match ani shanagani. First Langai Trophy State Level 9 Aside Man Open Football Tournament ngasidagi Nongpok Sanjenbamda leiba Model Village Sing asigi football field da haudokre. Haudokpagi thauramda YAS ki director Armstrong Pamaina atopa Khungang Singsu Langai dagi tamduna Model Village oinanaba hotnanaba appeal tawki. Sports Academy Langai ki Sports Development Wing na sinduna pangthokhiba tournament asida Manipur gi tongan ba team taraga marina saruk yari. Haudokpagi match oina Thoiba FC Yumnam Huidrom amadi Sector FC A ani gi marakta sanakhiba
मैचदा सेक्टा FCA ना थोइब FC युमनाम हुइड्रोमपु पांजिल मरी अमदा यामना लाक्चना माइथिबा पीखी एकोई ऑफिसर सिंह से लेबक चौखदिंगै एकोई की मथक्ता लेरिबा CM मिनिस्टर MLA मोइना असुमाइना तौसे ना एकोई ब्यूरोक्रेट सिंगना पांगथोकपा गी मेशिन ने एकोइना मेशिनरी ने एकोइना तौनिंगरसु तौगदबा मी सिंगना इंटरेस्ट लेत्रबा खदनबा लाखरबा अदुदे एकोइना करीसु तौबा पांगथोकपा ngamde OOREP Sports अमसुंग कुनगा तरुक सुबा असम राइफल्स ना HEEREL स्टूडियो का खुसम नदुना पांगथोकपा इंस्पायर कप 2019 अंडर 17 यूथ फुटबॉल कंपटीशन ngasiदगी वांगजिंगदा हौख्रे अंडर 17 यूथ फुटबॉल कंपटीशन अदु वांगजिंग कोदोमपोकपीदा लेबा डिस्ट्रिक्ट स्पोर्ट्स कॉम्प्लेक्स एजुकेशन मिनिस्टर TS राधेश्यामना हौदोखिबनी हौदोकपगी थौरम अदुदा फुटबॉल प्लेयर एसोसिएशन ऑफ इंडिया की प्रेसिडेंट P Renedy अमदी कुनगा तरुक सुबा बटालियन असम राइफल्स के कमांडेंट कॉलोनेल C विद्याधरन चु सरुयाकी फुटबॉल कंपटीशन असिदा टीम कुनगा निथोइना सरुयारी ngasi कंपटीशन हौदोकपगे निमित्ता CT हायर सेकेंडरी टीम B अमसुंग इडियोवोर FC अनिगी मरक्ता ओपनिंग मैच सानकी मैच अदुदा CT हायर सेकेंडरी टीम B ना पांजिल मरी शिनोदा माइपाकी अरोबदा बुलेटिन असिगे हेडलाइंस अमोहना मियाम दा थमजगे CAB की मायोक्ता ख्वाइरंबन इमा कैथेल मरी की कैथेल फंबी सिंगना चंगसिलकपा अहिंग याइरेकपगी कोंगजंग पुलिस ना तानखाइख्रे चाउना मुकनाबा थोक्रे कैथेल फंबी इमा कया सोक्ले CAB 2019 na maram oiraga state asigi yel homi sokadaba wafam laklabadi hauzik laiba government amade mahak masa tumina leithokrai haina minister TS Shyam Kumar na haidi CAB Manipur da chatnaraba su sokningai leite haiba phongdokluba minister TS Shyam Kumar gi mathakta tongan ba loop singna matam chupagi oina social boycott tawkhre Citizenship Amendment Bill 2019 की मायोक्ता अनिरक सुबोइना सेंटर दा तक्सिलुनबा मणिपुर डेमोक्रेटिक अलायंस की मिहुत कांगबु अमा ngasi दिल्ली की दमक इम्फाल थादोखरे अमसुंग हुंपुगा हुमदे सुबा सर चुचान सिंह KCSI CBE मेमोरियल लीग कम नॉकआउट ओपन कांग टूर्नामेंट की विनर वांगोई कांगकुटना ओइख्रे